Lamdam asigi yalhomi singna lamdam asida NRC update tawgadabani haina taliba demand asi aranbani hairagadi madugi chapchaba maram Leingak na pigadabani haina JFD gi convener Jitendra Ningombana phongdorakli. Wafam asi census pangthokringaida NRC hana update tawgadabani haina JFD gi task force na ngasi kaisampat leimajam lekai community hall da chathakiba wakat mifamda mahakna phongdokibani. NRC updation Before census haiba banner makhada tongan ba CSO singi mihut kayana saruk yadana chathakiba wakat mifam aduga mari lainana JFD gi convener Jitendra Ningombana hai Leibak miyam saphana amadi tangdu leitana thamba haibasi Leingak ki thaudang natabra Leingak na miyambu tangdu leitana thamgadaba badi Tangdu leitaba thugairiba singi mathakta Leingak na akanba action amata laukhatriba asi karigino Aikoina taliba demandi India gi asengba citizen asi kanano haina khangdo u haibani madu khangdok naba hotnabagi amata ngairaba pambaidi NRC update taw haiba asini census tawdringaida NRC update tawgani haibagi chapchaba phirep ama lakliba August 3 phawbagi manungda Leingak na lauthokadabani haiba demand asiga mari lainana ngasi Mafam asida wakat mifam chathabani haina mahangna phongdokhi mahangna makhatana hai lamdam asigi yelhomi singna taliba demand asi Manipur amadi India Leingakna achumbani haina khanba taragadi NRC update tawba haibasi suksoi soidana tawgadabani karigumba aikoina taliba demand asi aranbani hairagadi madugi chapchaba maram miyamda sengna khangangadabani Leingakna hiram asigi matangda tangtaba phirep amata pidana matam ngaibagi mawongda thabak chathariba asi yaba ngamloi ngasi lekai singda leiriba school sing state asida census tawnabagi damak form na chingba thajinbagi thabak chathariba asi yamna laibak thibani aikoina ngasi chen chongliba asi Manipur gi tungi damaktani census tawdringaida NRC update tawgani haibagi chapchaba phirep ama lakriba August 3 phawbagi manungda Leingakna lauthokta tarabadi amukta thoktriba mawongda akanba khongjang changsingani haina mahangna makhataki Manipuri ki hojiki miyamda census pangthokringe ki mamangda NRC tawgadamni haibasi lauthokadamni haibaga warepsiga mari lenana ngasi fomba mifam ne ada aduna ngasida government of Manipur amadi central government montan khanar kanda aikoi Manipur da leriba indigenous people Manipur singa laureba kholao se asengmani hain khan taragadi madu sungtong sogdana tawgadabani haibani aduga aranbini haibo oragadi aranbiki malam pigidawni siga suna khone talija sini karigino haina Hai bagi maram karigino adugi mohta akhoi workshop togani seminar togani harega matam thaido laga ngasi tongan lekai da leriba school singda census songnana bugidamukta form 1000 mo horise masi khwaidai laibak tibani akhoi change ribu chongjariba se masi for the future of the people of Manipur gi future gidamukta tabak togjabani haina khanbiri kanda Manipur gi Leingak na Manipur gi government na central government na amadi RGI ga mari lina tanaraga haidara masi census Sungani have a potu, a Mokasona, Taxan Magaluna, Tang Taru Power Manunga, Lautopi, I would say, Nasi Tamse.